Leibak asigi Ahanba Prime Minister Jawaharlal Nehru ki Mapok Numit Ngasi Manipur Pradesh Congress Committee na silaga Imphal ki Congress Bhavan da Pangthokkhre. Angang singi Numit Children's Day haina Leibak sin matungna palan taungnariba thoram aduda CLP leader Okram Ibobi MPCC ki President MLA Kaisham Megachandra amadi MPCC ki Office Bearer amadi Sevadal ki Thomi Singna Jawaharlal Nehru ki mitamda leisu katuna ikai kumnabut ke. Thoram aduga mari leidana Okram Ibobi na hai Indiana British ki makhutagi ningkha tamlaba matung Ahanba Prime Minister oikiba Jawaharlal Nehru asi India gi modern architect amani haina singthanari bani. Jawaharlal Nehru na pamjaba ma hairagadi leibak asigi tungi laibak lep kadoriba hogalakliba angang singbu ningthina ngakpi senbi bani angang sing masamo fana thamba makhoigi right ningthina fanghanba amadi khwaidagi maruoina mahai masing matik chana tamhanba haibasi Jawaharlal Nehru na pamlamkhe. Mahakna angang singbo aduki matik luna chana tawkhiba aduna numit asibu Children's Day haina leibak sin matungna palan tawnaribani haina Okram Ibobina makhatana fongdokhe. Pandit Nehru na akoigi nation state da pipiramba magi contribution mayam duni akoina ningsingjariba adugi mathakta mahakna hingiyei matamda angang singsi yamna luna khanjaba moi makuta akoi future si lakadoribanina masa mau phaba aduga moigi right phangan ba haiba tare madugi pandamdudani mahangna angang singse akoigi tungi yumbireni haina oirkadoribani haina mahangna yamna luna tawjaba adu mapung oibadi akoi party gi haiba tare mana mangjeramba mangdong akoina thabak oina onthokna ba hotnabada akoi congress party congress karmi akoi khudingmaki Daitar lay haiba hi Pandit Nehru ki sama puntaruk subang pok numit ki paran mari leina na wafang krasi thamjab.